ꯀꯩꯒꯨꯝꯕ ꯑꯝꯇ ꯀꯔꯤ ꯃꯤꯡ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯣ? ꯃꯤꯡꯂꯣ ꯊꯣꯏꯕꯤ ꯀꯧꯋꯦ ꯃꯥꯒꯤꯗꯤ? ꯃꯥꯒꯤꯅ ꯃꯤꯡꯖꯦ ꯑꯗꯣ ꯅꯣꯏꯁꯨ ꯁ꯭ꯋꯥꯏꯗꯩ ꯅꯠꯇ꯭ꯔꯣ? ꯍꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏꯕꯨ ꯁ꯭ꯋꯥꯏ ꯋꯥꯏꯗꯩꯔ ꯍꯥꯏꯌꯦ ꯁ꯭ꯋꯥꯏꯗꯩ ꯅꯠꯇꯦ ꯑꯗꯣ ꯂꯤꯡꯖꯦꯜꯅ ꯈꯪꯅꯕ ꯂꯩꯔꯕꯣ? ꯀꯩ ꯅꯪ ꯄꯥꯝꯃꯤꯁꯦ? ꯍꯥ ꯀꯩꯕꯨ? ꯃꯃꯤ ꯀꯩ ꯊꯒꯠꯂꯤ ꯁꯤ ꯅꯨꯄꯥꯁꯦ ꯀꯩ ꯅꯨꯄꯥꯅꯣ ꯁꯤꯕꯣ ꯉꯥꯎꯔ ꯃꯥꯜꯂꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯨꯝꯗꯣꯛꯈꯔꯦ ꯅꯨꯡꯁꯤꯕꯕꯨ ꯏꯐꯝꯗꯦ ꯃꯥꯏꯀꯩ ꯈꯪꯗꯅ ꯂꯣꯏꯁꯤꯟꯈꯔꯦ ꯋꯥꯔꯤ ꯑꯃ ꯍꯜꯂꯣ ꯍꯧꯕꯒ ꯅꯪ ꯌꯨꯝ ꯂꯩꯕ꯭ꯔꯣ? ꯑꯩꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯤ ꯈꯔ ꯊꯨꯅ ꯑꯝꯇ ꯂꯥꯛꯑꯣ. ꯑꯩ ꯉꯥꯏꯔꯕꯅꯤꯀꯣ. ꯂꯥꯛꯑꯣꯅꯦ ꯑꯁ ꯌꯥꯝ ꯀꯨꯏꯒꯦ ꯁꯦꯝꯕ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯁꯤ. ꯂꯥꯛꯑꯣ. ꯑꯩ ꯌꯨꯝꯗ ꯊꯕꯛ ꯆꯤꯟꯗꯅ ꯇꯧꯏ. ꯂꯥꯛꯑꯣ ꯂꯥꯛꯑꯣ. ꯌꯥꯁꯦ ꯁꯤꯗ ꯍꯦꯛꯇ ꯐꯝ ꯂꯥꯛꯑꯣ. ꯋꯥꯔꯤ ꯌꯥꯝ ꯂꯣꯏ ꯂꯥꯛꯑꯣ. ꯊꯣꯛ ꯂꯥꯛꯑꯣ. ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ. ꯑꯩ ꯇꯤꯟꯅꯔꯦꯕ. ꯑꯩ ꯃꯃꯤꯡ ꯆꯪꯉꯦ. ꯑꯗꯣ ꯚꯥꯏ ꯑꯩ ꯃꯥ ꯊꯦꯡꯅꯁꯦ. ꯅꯪ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯚꯥꯏ. ꯉꯥꯏꯈꯣꯗ ꯚꯥꯏ ꯊꯦꯡꯅꯔꯦ ꯀꯃꯥꯏꯅ ꯍꯥꯏꯔꯨꯗꯣꯏꯅꯣ ꯇꯞꯊꯣ ꯚꯥꯏ. ꯑꯁ ꯑꯩꯗꯣ ꯍꯥꯏꯗꯤ ꯍꯌꯦꯡ ꯆꯠꯁꯦ. ꯅꯪ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕ. ꯑꯁ ꯅꯪꯒꯤ ꯆꯠꯈ꯭ꯔꯤꯁꯤꯗꯤ ꯍꯣꯏꯁꯦ ꯍꯌꯦꯡ ꯃꯥꯏꯗ ꯆꯠꯂꯁꯤ ꯉꯟꯇꯥ ꯂꯣꯏꯁꯜꯂꯝꯃꯨ. ꯍꯣꯏ. ꯑꯗꯣ ꯁꯤꯒ ꯅꯪ ꯉꯁꯥꯏ ꯀꯧꯔꯤꯁꯦ. ꯆꯠꯁꯦ. ꯑꯗꯣ ꯚꯥꯏ ꯑꯃꯨꯛ ꯆꯠꯂꯒꯦ. ꯍꯣꯏ. ꯍꯌꯦꯡ ꯊꯦꯡꯒꯅꯨꯀꯣ. ꯍꯣꯏ ꯚꯥꯏ. ꯅꯪ ꯊꯦꯡꯕꯗꯨꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ. ꯍꯣꯏ ꯚꯥꯏ. ꯊꯦꯡꯀꯣ. ꯃꯁꯤꯅ ꯃꯔꯣꯟ ꯑꯃ ꯌꯦꯛꯈ꯭ꯔ ꯄꯣꯠꯅꯤ. ꯁꯤꯁꯨ ꯉꯜꯂꯤꯅꯤ. ꯁꯤ ꯋꯥꯠꯂꯤꯕ. ꯇꯨꯝꯕ ꯌꯥꯗꯕꯅꯤ. ꯉꯥꯛꯇꯪ ꯍꯤꯞꯄꯒ ꯇꯨꯝꯕ ꯌꯥꯕꯅꯤ. ꯄꯨꯡꯁꯨ ꯑꯁ ꯇꯥꯗ꯭ꯔꯤꯕꯁꯨ ꯄꯦꯜꯂꯦꯍꯦ. ꯑꯁ ꯇꯨꯝꯕꯁꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏꯗꯧꯔꯤ. ꯄꯨꯡꯁꯤꯁꯨ ꯉꯜꯂꯤ. ꯍꯌꯦꯡ ꯍꯥꯏꯕꯁꯨ ꯋꯥꯗꯧꯔꯤꯗ ꯑꯩꯕꯣ. ꯄꯨꯡꯁꯦ ꯑꯝꯇ ꯆꯠꯇ꯭ꯔꯤꯅ ꯇꯧꯔꯤꯁꯤ. ꯍꯌꯦꯡ ꯀꯃꯥꯏꯅ ꯇꯧꯕ? ꯑꯁ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯨ. ꯑꯩ ꯑꯁ ꯌꯥꯔꯅꯤ ꯁꯤꯁꯨ. ꯅꯨꯄꯤ ꯊꯦꯝꯕꯁꯨ ꯍꯦꯛꯇꯒꯨꯝ ꯇꯧ. ꯍꯧꯖꯤꯛ ꯊꯣꯛꯑꯒ ꯑꯁ ꯇꯨꯝꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯒꯦ. ꯊꯣꯏꯕꯤ ꯊꯣꯏꯕꯤ ꯀꯩ ꯍꯥꯏꯒꯦ ꯇꯥꯔꯦ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ ꯍꯣꯏ ꯂꯥꯛꯀꯦ ꯍꯜꯂꯣ ꯅꯪ ꯂꯥꯛꯑꯕꯣ? ꯂꯥꯛꯑꯦ ꯅꯣꯏ ꯊꯣꯡꯒꯥꯟ ꯌꯧꯔꯦ ꯊꯣꯛꯂꯛꯑꯣ. ꯍꯣꯏ ꯂꯥꯛꯑꯒꯦ. ꯐꯝꯃꯣ ꯀꯩ ꯂꯩꯔꯒꯦ? ꯁꯤꯡꯖꯨ ꯆꯥꯁꯦ ꯇꯧꯕꯅꯤꯗ. ꯅꯣꯏ ꯃꯥꯍꯣꯏ ꯀꯅꯥꯝ ꯂꯩꯇ꯭ꯔꯣ? ꯀꯅꯥꯝ ꯂꯩꯇꯦꯗ. ꯃꯥꯏ ꯊꯕꯛ ꯂꯣꯏ ꯆꯠꯅꯈ꯭ꯔꯦ. ꯑꯩꯇꯪꯅꯤ ꯃꯤꯔꯦꯝ ꯑꯣꯏꯔꯤꯁꯦ. ꯌꯥꯔꯦꯍꯦ ꯅꯪꯁꯨ. ꯑꯁꯦꯡꯕ ꯌꯥꯔꯦꯁꯦ ꯊꯦꯡꯈ꯭ꯔꯅꯤ ꯆꯥꯗꯣꯏꯔꯦ ꯁꯤꯗ ꯆꯥꯊꯣꯛꯁꯦ. ꯆꯠꯁꯤ ꯂꯥꯛꯑꯣ. ꯚꯥꯏ ꯃꯣꯏ ꯊꯣꯡꯒꯥꯟ ꯃꯄꯥꯗꯨꯕꯨ ꯀꯥꯏ ꯋꯥꯏꯗꯅ ꯍꯥꯏꯒꯦ? ꯚꯥꯏ ꯆꯞ ꯆꯥꯕꯗꯤ ꯑꯁꯋꯥꯏꯗꯅꯤ ꯍꯥꯏꯕꯅꯤ. ꯀꯩꯗꯧꯔꯒꯦ? ꯂꯩꯇꯨ ꯉꯔꯥꯡ ꯅꯨꯄꯥꯗꯣ ꯑꯁꯤꯕꯨ ꯀꯩꯗꯧꯋꯦꯒꯦ? ꯑꯩꯗꯤ ꯃꯥꯒꯤ ꯃꯁꯛꯁꯦ ꯎꯔꯒ ꯄꯪꯅꯣꯛꯇ ꯅꯣꯛꯅꯤꯡꯉꯤ. ꯃꯥꯅ ꯉꯔꯥꯡ ꯇꯧꯕ ꯃꯌꯥꯝꯗꯣ. ꯌꯥꯔꯦꯍꯦ ꯅꯪꯁꯨ. ꯑꯩ ꯃꯤꯡꯗꯣ ꯀꯩꯗꯧ ꯍꯥꯏꯔꯝꯃꯤꯅꯣ ꯈꯪꯗꯦꯃꯤ. ꯑꯗꯨꯕꯨ ꯆꯤꯛꯄ꯭ꯔꯣ? ꯀꯩꯝ ꯈꯜꯂꯨꯅꯣ ꯂꯥꯛꯑꯣꯕꯁꯦ. ꯑꯩ ꯇꯧꯒꯦ ꯌꯦꯡꯒꯦ ꯌꯦꯡꯉꯣ. ꯚꯥꯏ ꯊꯣꯛꯂꯛꯇꯣ. ꯑꯁꯤꯒꯤ ꯐꯅꯦꯛ ꯑꯁꯪꯕꯁꯦ ꯄꯤꯁꯤꯜꯂꯨ. ꯃꯁꯛ ꯐꯥꯎꯗꯤ ꯑꯗꯨꯝ ꯌꯥꯏꯅꯦ. ꯂꯤꯡꯖꯦꯟ. ꯀꯩꯅꯣ? ꯊꯦꯡꯉꯦ ꯁꯠ ꯍꯥꯏꯔꯛꯑꯣ. ꯍꯦ ꯅꯨꯄꯥ ꯍꯥꯏꯗꯣꯛꯇꯨ ꯁꯠ ꯍꯥꯏꯔꯛꯑꯣ. ꯁꯣꯝ ꯏꯪꯁꯦ. ꯃꯥꯅꯦ ꯁꯣꯝꯅ ꯃꯤꯔꯦ. ꯐꯖꯅ ꯀꯥꯏ. ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯣ?
ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯀꯩꯅꯣ ꯍꯥꯏꯒꯗꯕꯗꯣ ꯁꯠ ꯍꯥꯏꯔꯛꯑꯣ ꯁꯨꯝꯗꯧꯕꯅꯤ ꯅꯪꯁꯦ ꯑꯩꯈꯣꯏ ꯏꯇꯥꯎꯁꯤꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯧꯔꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯏꯇꯥꯎꯒꯤ ꯔꯤꯀ꯭ꯋꯦꯁꯁꯦ ꯑꯦꯛꯁꯦꯞ ꯑꯝꯇ ꯇꯧꯕꯤꯌꯣꯕ ꯑꯩꯈꯣꯏ ꯏꯇꯥꯎꯁꯦ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯉꯥꯎꯕꯒ ꯆꯞ ꯃꯥꯟꯅꯔꯦꯕ ꯑꯁꯦꯡꯕ ꯂꯤꯟꯖꯦꯟ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯑꯩꯒꯤ ꯔꯤꯀ꯭ꯋꯦꯁꯁꯦ ꯅꯪ ꯑꯦꯛꯁꯦꯞ ꯑꯝꯇ ꯇꯧꯕꯤꯌꯨ ꯀꯔꯤꯕ ꯏꯇꯥꯎ ꯅꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯣ ꯑꯩ ꯆꯥꯅꯕ ꯄꯤꯊꯣꯛꯂꯒꯦ ꯑꯗꯣ ꯊꯣꯏꯕꯤ 이번에 ꯀꯩꯅꯣ ꯆꯥꯅꯕ ꯈꯔ ꯂꯩꯔꯖꯥ ꯂꯤꯟꯖꯦꯟ ꯑꯁꯦꯡꯕꯒꯤꯅꯦ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯑꯃꯥꯏ ꯍꯥꯏꯔꯛꯀꯅꯣ ꯆꯝꯅ ꯑꯗꯨꯝ ꯇꯤꯟꯅꯁꯦ ꯑꯩ ꯅꯪꯕꯨ ꯆꯝꯅ ꯈꯟꯕꯗꯤ ꯉꯝꯃꯣꯏ ꯉꯝꯂꯣꯏꯗꯤ ꯉꯝꯂꯣꯏꯗꯅ ꯋꯥ ꯌꯥꯝ ꯉꯥꯡꯍꯟꯕ ꯇꯥꯍꯟꯕꯤꯔꯅꯣ ꯆꯠꯈ꯭ꯔꯣ ꯌꯥꯔꯦ ꯅꯪꯒꯤꯗꯞꯇ ꯑꯩꯅ ꯀꯤꯕꯤꯒꯗꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯈꯔ ꯍꯥꯏꯔꯒ ꯌꯥꯗ꯭ꯔꯒ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯍꯦꯛꯇ ꯌꯥꯒꯗ꯭ꯔꯕ ꯑꯩꯅ ꯍꯦꯛꯇ ꯊꯥꯖꯒꯗ꯭ꯔꯣ ꯂꯤꯟꯖꯦꯟ ꯑꯩ ꯅꯪ ꯅꯨꯡꯁꯤꯕꯗꯤ ꯐꯕ ꯅꯠꯇꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯅꯦ ꯅꯪꯒꯤꯗꯃꯛꯇꯗꯤ ꯁꯤꯕꯁꯨ ꯉꯝꯒꯅꯤꯌꯦ ꯑꯩ ꯁꯤꯈ꯭ꯔꯣ ꯍꯥꯏꯕ ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯤꯕꯣ ꯁꯦ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣꯕ ꯁꯦ 나만 다 듣는 거 어떤 얘기를 왜 나는 형이 정말 그러면 정말요 나만 있다 형이 정말 나만 남고 야 호그랑 호그랑 아니 아무도 지금 들고 해 자, 호그랑 야 얘도 진짜 아니 아무도 지금 들고 뭐 있다 아니 hꯧꯒꯠꯂꯣ hꯧꯒꯠꯂꯣ 하면은 안 해. 나무 봐. 내 빠르시가. 나 얼마네. 나.